Ngasi numida wairam phongkhiba Kangleipa Mairagi pause digi maruweba pau khara khangasaraka miyamda khudo tamjige Santi paraknaba wali saba yaukhiba amuko amadi phokspo thadau impi Manipur na thagalakle Ministry of Home Affairs na sinina haukiba April 5 da New Delhi da pangthokpa Meitei amadi Kuki purup ani gi mihukanggo sing saruk yadina Manipur da santi paraknaba lambi sembada santi ge wali sanakhiba do Thadau impi Manipur TIM taram na OA Mipamadu the All Manipur United Craft Organization amuko amade Federation of Civil Society post ki mihusing yaukiba dupu Thadau impi Manipur na thagapa phongdarakle aduga wari sanaba aduda atopa maikaidana Zomi Council JC Mari Impui ISIJSQ United Job Organization UZO amadi Kuki Job Council KJC na saruk yake Adobo Mipamaduda Meitei Furuki Asobo Loop Ama Oiriba Coordinating Committee or Manipur Integrated Kokomigi Mihusingso Yaukidabada TIM Nanungaitaba Phongdorakle Thadau impi Manipur ne Hiramasigi Matangda Press Thadorakpa Cherol Aman Haidibade Irang Thokiba Chahi Lising Aniga Sumna Kungomdegi Me Tarukta TIM na Santi Puraknaba Amadi Khana Chainaba Ase Khudakta Lepnaba Kokomiga Pulaga Thorang Torambane Adubu Kuki gi akan ading sabo singna akan bawa from thamlakpadagi thorang pumba kaiki state asida santi thugaiba pamba Kuki jo balance volunteer na lusingba coordinating committee on balance volunteer CCBB Eastern Zone aduga oida pata bakhara na sinba forum Federation Council of 5 Hyber Pack Thadok Drive Council GHQ TTCG HQ any Kuki Drive Council Manipur Kuki Reformation Forum Romhausom LS amade World Kukizo Intellectual Council GHQ asina haujisu Kuki puruk mihu sinduna yetuna leidi haidi Cheryl asinhai PR leiraba fawada Manipur National Highway singda free moment chahanba ngamdana leidiba asi yamna chawbo hang ama oide Kashmir da santi purapa ngamkhiba Central Lengangda Manipur da karigi ngamloi haina TIM na hanglakle Manipur da lising masama pamongdragi matamdage Insurgent Singa Mari Lainabo Taudo Watokta Kunai Asida Irang Tokta de Lakli Tadau Puruki Miyoi Sing Irang Asida Satina Kudong Tibanang Lakivade Adubu TIM na Haujik Su Manipur da Tangdu Laitaba Hanjilak na Bohonaba da Atay Party Singapuna sa Minagani Havase Leng Draba Wafam ni Haina TIM na Pongdarakle Makatarapa Pauda Myanmar da Yuar Haba na Soalaba Maitei Singna Miyamgi Mating Nirakle Mating Pangnaba Relief Committee Semkre Chahi asigi March 19 da Myanmar da thokiba akamba yor haba na maram oiduna soan kharaba Myanmar da lairiba maitei singna miyamgi mating nirakle hiramasigi matang da Myanmar gi saigang puna su da lairiba anaubam rekhana phongdorakpada thokiba akamba yor haba aduna maram oiduna Mandale da lairiba maitei sing siba naba yaudarabasu yumkai ama ata thokiba na leifam leitana leire Masida sunatana laisang kaya so amang ata thokre atopa country kaya dagi mateng pangba kaya laklabasu mateng pangbada yaudaba lefam chafam leitabagi awaba kaya Myanmar da leiriba maitei singna haujik mayoknari loina maitei singi marakta ana ayek yaurakpada hidak langthak phangdabagi awabasu chawna mayoknari masida miyamna mateng panghaningbagi apambasu phongdorakle nakal amaramda yar habana awaba mayoknariba Myanmar da leiriba maitei singi awaba mating pangnaba khana nainaba mifam amangasi TG Higher Secondary School da pangthokre voluntary ona tholakpa miyoi kayana punsinina chathakiba khana nainaba aduda yuar haba aduna maram oduna hauji Myanmar da victim oiriba singi relief subcommittee ama semkre ngasigi khana nainaba aduda retired IAS RK Nimai RIMS ki retired superintendent Dr. Y Mohan MTU के Associate Professor L. Koteshwar, MU के Center for Myanmar Studies P.A. Chandra Kumar amadi Indo-Myanmar Association की S. Hamusingana maru oiba wangangloi oina saruk yakhe khana nainaba aduga mari lenana RK Nimai na phongdokibada awaba ama tarapa matamda aikhoi masel angamba mateng pangnaba haibasi tangai fade masina Myanmar da leiriba maitei singa lamdam asigi miyamga su hena naksinaba mari samgatnaba macha ama oigani Awaba taraba Myanmar da leiriba maitei singi damak aikoina angamba mateng pangbada aikoi khudimangna thodang lauminasi haiba wafam su appeal tauki
ngasi semkiba committee adugi advisor oina RK Nimai, campaigner oina Hauroksam Anil amade member oina mioi 13 hapkhare haide. Makha tarapa pauda Borna prescribe tawdaba mapalam gilerek sinamdana tamhanbana mareba maramdam nungsibagi ithila adu handhalei MSF lenga ki mahisang singda borna prescribe tawba lerek sing tamlaga lana mahisang singdana mapalagi pusilakpa lerek sing chuyaung tamhanliba asina lenga ki amadi lana mahisang ani ki marakta lerek tambagi maung khetnaba urakpa ase Manipur Student Federation MSF na haksinilawi haina MSF ki president Sundar Kumar na phongdokre ngasi kwa kaithel da leiba mahairoi lup asige mayairoi sangda pangthokiba paugi mifam amada wafam asi phongdoladuna Sundar Kumar na makhata na hai mapalamdagi sanglakpa lerek singda hena pukning sanglakpa na lamdam ase nongmo gi lekha tarakli loinina mahairoi singna malemgi athoi ehen tanabagi khonjelda mai pangna thengnaba ngamnaba ahemba mahaigi loksing takpi tambinaba matamga sunaba mahima singi kanglon ama semdenenga amade lana mahisang anigi marakta khenaba leitana common syllabus amagi khongthang lokhapinaba amade iramdamgi oiba saruk singchu yokhatnaba sakhoi haningbagi wakhalolda MSF na haukiba April 5 da Imphal College da Manipur University yauna tongan school gi oza amade mahairoi sing puna mioi chahumga yankai romna charuk yaduna mahisang singda tamliba lerek singi matangda nomagi oiba khananenabagi thoram ama pangthoki haire mahangna makhata na hai adum oinamak board na prescribe tawdaba palamgi lerek sing tamlamadagi MSF na phagatpa amadi lamdam asigi oiba lerek sing tammanaba khongthang kaya paikhatpa leikhre adubu hauji angang amana lerek tamba haurakpadagi hauna mapalamgi oiba lerek sing namduna tamhanbana mareba maramdam nungsibagi ithil adu handhalle iramdam asigi oiba lehawga chunaba syllabus sembiraga tamhanba mathau tai National Curriculum Framework NCF ki matung ina sada kontra regional content context tamgadabani haiba leirabasu mapal gelek sing tamhanduna leiriba asi lebak thibane SCERT na matamga sunaba mahigi kanglon semduna government amadi private mahisang sing anigi khenaba lehendana common syllabus amage khongtham paikhat pinaba hanadagi taksinuna lakibane aduna athubode hiram asigi matangda yengsimbiduna thabo oina paikhat piu hanasu mahangna phongdokhi makhatara papauda Delhi da sanakhiba waroi simpurakpa ngamkhidrei amuko false MHA gi makedagi thamlakhiba point 6 maitei singi oina ayaba pikhrabasu Kuki singna ayaba piramde tha asigi chaisat 5 da Ministry of Home Affairs MHA gi lising makhada maitei amadi Kuki purup ani gi CSO singi mihu singa Delhi da sanakhiba waroi simpurakpa ngamkhidrei